ꯑꯍꯥꯟꯕ ꯃꯛꯄꯗ ꯏꯔꯝꯗꯝ ꯇꯦꯡꯕꯥꯡ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯇꯥꯌꯦꯜ ꯈꯣꯡꯕꯥꯟ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯅꯦ ꯊꯧꯗꯥꯝ ꯄꯦꯆꯥ ꯗꯦꯕꯤꯒꯤ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯁꯨꯔ ꯑꯣꯀ꯭ꯔꯝ ꯍꯥꯏꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯌꯦꯜ ꯈꯣꯡꯕꯥꯟ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯄꯦꯆꯥ ꯃꯍꯥꯛꯀꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯏꯔꯝꯗꯝ ꯇꯦꯡꯕꯥꯡ ꯂꯨꯞꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯞꯂꯣꯗ ꯇꯧꯖꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯇꯦꯡꯕꯥꯡ ꯂꯨꯞꯀꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯉꯝ ꯑꯉꯝꯕ ꯏꯅꯦ ꯑꯁꯤꯒꯤ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯔꯝꯒꯦ ꯑꯃꯗꯤ ꯉꯁꯤ ꯁꯟꯗꯦ ꯗꯦꯠ 26 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯌꯦꯜ ꯈꯣꯡꯕꯥꯟ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯧꯗꯥꯝ ꯄꯦꯆꯥꯒꯤ ꯂꯥꯌꯦꯡꯅꯕꯒꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯇꯦꯡꯕꯥꯡ ꯂꯨꯞꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯤꯟꯕ ꯆꯠꯂꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯇꯦꯡꯕꯥꯡ ꯂꯨꯞꯇ ꯊꯧꯗꯥꯝ ꯄꯦꯆꯥ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯗꯣꯅꯦꯁꯟ ꯇꯧꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯃꯤꯡ ꯑꯃꯇꯪ ꯍꯥꯏꯖꯔꯝꯒꯦ ꯔꯝ ꯍꯣꯡꯂꯦꯟ ꯁꯪꯂꯥꯏ ꯂꯨꯄꯥ 100 ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯒꯥꯏꯗꯤꯡꯂꯤꯟ ꯀꯥꯡꯃꯩ ꯂꯨꯄꯥ 100 ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯃꯁꯤꯃꯁꯨ ꯔꯃꯥ ꯈꯨꯅꯝꯆꯥ ꯂꯨꯄꯥ 100 ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯃꯌꯥꯡꯂꯝꯕꯝ ꯁꯨꯟꯗꯔ ꯂꯨꯄꯥ 100 ꯃꯇꯦꯡ ꯇꯧꯕꯤꯔꯦ PK ꯅꯤꯡꯂꯥꯂꯨꯡ ꯂꯨꯄꯥ 100 ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯅꯟꯗ ꯅꯤꯉꯣꯃꯝ ꯂꯨꯄꯥ 100 ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯁꯔꯥꯡꯊꯦꯝ ꯇꯣꯟꯗꯣꯟ ꯂꯨꯄꯥ 100 ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯑꯔꯨꯟ ꯋꯥꯏꯈꯣꯝ ꯂꯨꯄꯥ 50 ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯔꯣꯁꯤꯇꯥ ꯃꯨꯇꯨꯝ ꯂꯨꯄꯥ 100 ꯃꯇꯦꯡ ꯇꯧꯔꯦ MD ꯑꯜꯇꯥꯞ ꯁꯥ ꯂꯨꯄꯥ 200 ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯑꯣꯀ꯭ꯔꯝ ꯑꯕꯤꯅꯥꯁ ꯂꯨꯄꯥ 10 मतेंग तौबीरे LK फ्रांसिस्टेन लुपा 50 मतेंग तौबीरे यमखाइबम चित्रा लुपा 100 मतेंग तौबीरे निंगथौ मायांगलंबम लुपा 200 मतेंग तौबीरे हाइबा खोगी चिलनाउसिंग असी मोइना अंगम अमुम मतेंग तौबीरपसिना इनी असिगी लायंगबदा मतेंग ओइरगा इनी असिसु अथु बंदमता फबो ओइसनु हाइबो हम थमजगिगे अदुगा मखा ताना मतेंग तौबिनिंग लेरगा सुइरमदम तमांग लुफकी खोगी करोदा YouTube अकाउंट सिदा दम चंगबिरगा मागे फोन नंबर का कादम लो यावबने वीडियो यंगबिरगा जीपे नंबर दुदा अंग मतेंग अन तौबियो मदि खोगी इरमदम तमांग लुफकी माइकेदगिसु इने रांगम मतेंग खोगी साइडगिसु तौजगनी हाइबो वफम थमजबो लोइनाना अखोई पैसा मतेंग तौबिरको पैसा जीपे की थ्रू दा कापिरखिबा पैसा दो अखोई जे थिनबा चलगेगा सी वीडियो से अमु यंगमिना से अबो वफम थमजरी थैंक यू